Matam punamakta nupaga nupigase challenge tawraga hingminagadaba natti. Thaksi khasi naina yamna nungsinana leiminagadabani. Adudi iche nang dining table gi chaaribado chagadra? Aidi chani. Aidi mabu yam nungsi. Ima, poche sing do laibida kanadabda panglay de laiganu ko. Mingonda su acho panghan gano. Hayeng hanbada wana baneba. Hoi. Imana khangna loina singanida. Isa ani gidi mamal yamna tangba pochai amamamsu imana thambiri. Handak nasigi luhongbada ama pirani. Isa thoibi luhongbada ama amuk pirani. Kai pot no ima? Yamna maman yam krabajani. Diamond lo ima. Diamond dagi su hena tangbajani. Kai no ima? Amta yenge ba? Hayeng imana matang jana puthoga pidoini. Ado imana hydradi phai langtak nar sum lerni. Amta yenge ba? Yenge ba ima? As noini sidi ba ko. Kaino dubo? Kaino ba yenge se? Se yengo se. Sidi akoina na hawai set kiba phanek dunina. Sina kai dona doi ba. Se phane ani sigi magun se ima hairage taro se noine se kiba phane singdo masak khangi ba yengo. Sina akhoi chegi makhagi sina aigi. Ima hairage lao. Phane ani se nakogi thagi khongkap lakpa matamda ihan hana setkiba phanek sing nakogi ming thabiraga imana section na thambirini. Sina kai kana doi noi ma. Hai ge taro hayeng nakoina angang unaba matamda no kono munna ta ikai ba yaba wafam nate angang unaba matamda shekiba phanek tune angang do hek pokpaga irujabi be loiraga ihan hana yomba ningtha do naukan phini madu manghan ba yade hairiba phi ahum sidagi machet khajik lauraga angangi jantra da hapi gadaba Hapadi kam kanda hap doi noi ma. iban thaba hek loibaga hapi ba yare. Ima, pongna brajaba sida mamagi naukal PCB haido sira. Mane hairiba phi machet ahum se haplaga semba jantra do angang da sibiba matamda angang do lemna khak mangaroi yamna matik manga leiba laina tina sangdaba asangba macha oigedaurini madugi matik mayaina pongraba jaba sido British na lakjaba ngamkhidi yengo matamdugi ahalaman singduna takpi tambiramba kaya do haujiki mirol singsina loina kaukthokre. Ima, mina hainariba luhongba numita nupagi sa are mapijabase nupibu namthanaba anam aha chuhalibane haise chumra. Madugi wahido yumban kaiban mathong chadaba nupa nupi thakha naidaba imungdagi tholakadaba wahi singni lai guru ahalaman singda thogolon kaidana chatlibi imungdagi adugumba wahido kaidonungda chu tholo adubudi inama mukhina hairapane aina haibatu tadra mamangagi ahalaman singna yumban bagi maramda yamna kupna nainaraga thambirami adunani yumbalonche ture lengoidagi hena kupi hainarisi luhongba numita nupagi chak aremba charibado nupa dubu thamoi sengna nungsijabaga loinana nupa dugi marum thupna hingminajage haibagi wakhalonda chajabani madu chadaba yade haibadi leiteko nupa nupi ani duna nauna yumba lambida khongdarakpagi thaksi khasi naina hingminanaba maduna ahanba saihoni matam punamakta nupaga nupiga se challenge tawraga hingminagadaba natti thaksi khasi naina yamna nungsinana leiminagadabani. Adudi iche nang dining table gi chaaribado chagadra? Aidi chani.
ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯦ ꯑꯗꯣ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯒꯗꯕꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗꯨꯅ ꯅꯈꯣꯏꯕꯨ ꯂꯥꯏꯔꯦꯝꯕꯤ ꯆꯪꯉꯛꯑꯦ ꯍꯥꯏꯗꯅ ꯍꯔꯥꯎꯖꯔꯤꯝꯅꯤ. ꯏꯃꯨꯡꯗꯨꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯅꯨꯡꯁꯤꯅꯕꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗꯣ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯏꯍꯟꯕ ꯌꯥꯗꯦꯀꯣ. ꯃꯇꯝ ꯆꯨꯞꯄꯗ ꯅꯈꯣꯏꯅ ꯍꯦꯛ ꯐꯔꯤꯕ ꯃꯈꯩ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯐꯒꯅꯤ. ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯐꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯅꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯏꯆꯥꯁꯥ. ꯏꯃꯥ, ꯏꯅꯝꯃꯨꯈꯤꯅ ꯍꯥꯏꯕ ꯃꯪꯒꯣꯜꯗꯥꯔꯤ ꯀꯥꯔꯝꯗꯥꯏꯗ ꯃꯅꯦꯝꯕꯣꯛꯀꯤ ꯈꯣꯡꯅꯦꯠ ꯂꯧ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯂꯣꯟꯗꯣ ꯃꯥꯅ ꯉꯥꯡꯗꯅ ꯀꯅꯥꯅ ꯉꯥꯡꯅꯤ? ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯣ ꯍꯨꯟꯇꯣꯛꯑꯝꯃꯒ ꯃꯌꯨꯝ ꯄꯥꯜꯂꯛꯏꯕ ꯅꯨꯄꯤꯅꯤ. ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯄꯥꯟꯒꯗꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤ. ꯃꯥꯒ ꯄꯨꯜꯂꯨꯅꯨꯀꯣ. ꯏꯃꯥ, ꯑꯝꯇꯒ ꯍꯪꯍꯧꯒꯦꯕ. ꯍꯪꯉꯨ ꯍꯪꯉꯨ. ꯀꯩꯅꯣ ꯍꯥꯏꯌꯨ. ꯌꯨꯝ ꯄꯥꯜꯂꯕꯤ ꯃꯧꯁꯤꯡꯅ ꯃꯇꯩ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯎꯕꯗ ꯀꯣꯀꯣꯄꯣ ꯍꯥꯏꯁꯦ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯩꯕ꯭ꯔꯣ? ꯂꯩ. ꯏꯆꯥꯒꯤ ꯋꯥꯍꯪꯁꯦ ꯌꯥꯝ ꯐꯖꯩ. ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯐꯖꯕ ꯋꯥꯔꯤ ꯂꯩ. ꯃꯃꯥꯡꯉꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯁꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯦ ꯉꯥꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ. ꯅꯈꯣꯏꯅ ꯃꯤꯒꯤ ꯁꯥꯒꯩ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯁꯦ ꯂꯝꯂꯥꯟꯕꯅꯤ. ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯇꯩ ꯑꯃꯗꯤ ꯃꯀꯨꯕꯣꯛꯇꯣ ꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯗꯕꯅꯤꯅ ꯃꯈꯣꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ. ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯟꯗꯤ ꯌꯦꯡꯅꯒꯅꯨ ꯍꯥꯏꯕꯅꯤꯗ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯤꯠꯇꯒꯤ ꯄꯣꯛꯂꯛꯑꯦ.